UNC na Kom Tribe po Naga Kanglupta Chinghallibasi Yaningde. United Naga Council UNC na Kom Tribe po Kom Naga Union KNUM haiduna Naga Kanglupta Chinghallibagi thawong affiliation tauba si akan bamawong da Yaningde hay na Kangpokpi District King Joint Com Village Chief and Authorities JK VCN na phongdokre haide haukiba September 10 mga da Kom Naga Union Manipur da United Naga Council ki President NJ Loro na sign tauba provisional certificate ama issue tauke provisional certificate aduda ing 2023 ki September 10 ga mga dage Kom Naga Union Manipur KNUMC provisionally UNC gi associate unit ama wayna sakhang bagi warol yawre adubu UNC na Kom Naga Union Manipur KNUM bo Naga Kanglupta single haiduna sakhang na ba issue tauba provisional certificate ase Kangpokpi District King Joint Com Villages Chiefs and Authorities JK VCN akan bamong da yaroy hayre Kom Community bo KNUM na mahut sinba yaroy Kom Tribe asining sing bathok traba matamdage santi way na punna hingminaba pamjaba masong amatage misang-sang dana layba pamba Kanglup oiragle maramasina chiraba tanja asida Kom Phurup ki ayaba made knowledge yaudana mi kharana phattaba wakhalon ga loidana tuminna masigumba warep lauramba ase laibak thibani amasong Yaningde haire Kom Naga Union Manipur hairi balup ase formally sem khiba laite amasong Kom miyam na sakhang basu laite lup asina Kom Phurup ki mahut sinbage authority su oide tha asigi mapanda Ikaw 5 village ta pangthokiba Kangpokpi District ki Joint Com Villages Chiefs and Authorities JK VCA ki joint meeting da tongan ba wafam sing khanabaga loina na yenaba laite na warep kaya su lauke United Naga Council UNC na Kom Naga Union Manipur bo UNC da affiliation tawriba se Kom Tribe ki interest review tawgadabani amade kakthakadabani haina joint meeting aduna warep lauke Kom Naga Union Manipur amasung union asida affiliate tawriba members sing Kom Tribe ki mari lainaba jurisdiction da boycott tawnaba su mifam aduda warep lauki haire